Tungan social media ki maru oiba I pau khara mayam da share tawsage arambai tengol ki lusingba Korounganba khumanna yamna maru oiba wafam khara thamlakkhre Mahabali ne lairi se adum laijasanu part of history ni aduga Meitei gi mongba hanbana lairiba sisu adum sengna laijage sanglaga like khurumbada ayet apan pinagumsi madudi natana amagina yaba amagina yadaba adudi iraipak asida ipa ipugi laifamda like khurumba sangbada phangdrabadi aikoi hinglobugi karibu kanarige magi lairiba adu sengna lainasi Yetnagumsi Haibada sida Yaraktadi Farak Tanarakani haina arambai tengol gi lusingba Korounganba khumana sumna thamlakle Makha tarakpa update Ministry of Home Affairs MHA na sinduna New Delhi da Meitei Naga amadi Kuki MLA singi oiba apunba wari sananaba kaurakhiba aduda NPP gi MLA tare laibagi manungda MLA ama phawba saruk yanaba hairektaba asi yamna ikaiba phawi haina NPP gi National Vice President Yumnam Joy Kumar na phongdokre Makhatana Meitei Naga MLA singa unakhiba leite tunganba kada laingaki official sing BJP gi lusingba singa unakhibani Kuki MLA Home Affairs Ministry ki makhada pangthokpa Meitei Kuki amasung Naga legislature singi oiba mifam loiriba matung Kuki MLA singna phongdokhibada makhoi Meitei amasung Naga MLA singa unakhiba leite mifam aduda makhoi saruk yakhide adum oinamak Central Government ki official sing amasung BJP ki lusingba singa tunganba ka amada unakhi haina phongdorokre Hindu Pausena report torokhibada Meitei MLA amadi counterparty oiriba Naga singa punna meeting pangthokpada saruk yakhide Central Government na ahanbada makhoi gi demand ama oiriba legislature laiba union territory amagi mawongda separate administration pigidabani madu natana peace talk chatharoi haiba wafam phongdokhi hairi